Lebanon da Israel gi air strike da mi chani hena sikre US Iran amuk hanna khut thongnarak pa yari Iran da chayol ani gi ceasefire tawbada Lebanon di yaude haina lauthok laba matung da Israel na ngarang Lebanon da Iran gi proxy terrorist group Hezbollah gi site sing target tawduna minute tararom yamna kanna air strike tawkhibaduda mi chani hena sikre amasung lising ama henbana sokre hairi Pakistan na santay na duna Iran amasung US ki marakta wari sanagadawri ba adubo Iran na Strait of Hormuz makhata na tingjin ba amasung Israel na Lebanon da Hezbollah gi mathakta khut thaba maramna ceasefire karakadra haina chingnari US amasung Israel na Iran gi mathakta military action lokhatpada Hezbollah su Iran gi michangda yawsalakpadagi Israel na terrorist group asigi mathakta na hona na khut thakibani Haukiba chayol mangagi mathakta khut tharakpa sida ngarangi thodok adu nongma khaktada mi yamna sibagi thodok ni hairi Israeli forces na terrorist gi target thugaiba matamda anambana micham soktanaba warning hana tawraga thugaibani adubo ngarangi attack adudi warning amata tawkhide hairi Israel gi military gi oinadi Central Beirut amasung Lebanon gi atai mafam kaya da sathariba air strike adu Hezbollah gi site sing da target tawbani haina phongdokki Israel Defense Force IDF na thadokki ba warol amada Beirut ta sathariba air strike amada Hezbollah gi chief Naim Qasim gi makhura gi macha amasung personal secretary Ali Yusuf Harsi hatkre haina phongdokki Litani Turel gi kharomda khulai pusilaknabagi damak Hezbollah na sizinaba maramna yamna maruiba crossing ani da so IDF na attack tawki Kha Lebanon da khulai paifam tara missile launcher sing amasung command center sing thugai ki haina waroladuna haiki Lebanon da Israel na makhata na air strike tawba amasung Iran na Strait of Hormuz makhata na tingjin ba sina chayol ani gi ceasefire lauthokhiba do kairakadra haina yamna nungnang ba pokle ceasefire hack lauthokpada lan mai pakle haina claim tawnakiba Iran amasung US animakna amana amada pressure pibagi thabak kanna chathare haina thajari yamna maruiba samudragi lambi Strait of Hormuz ta mine bomb plant tawbagi chartama Iran na uthokre Iran na samudragi lambi blockade tawba sina maram moiduna West Asia gi leipak singso yamna saunarakli Iran na ceasefire gi yanakiba wafam ngakna chatrabadi amuk khanna hena kanna khut tharakani haina US ki President Donald Trump na section wa haikre Lebanon da base to Hezbollah gi mathakta Israel na makhata na khut thaba sina maram moiduna ceasefire lauthokrabasu Iran na yamna pendre haina thajari Israel na Hezbollah gi mathakta makhata na khut tharabadi Iran na yamna hakchin mamong da paukhum pirakani haina Iranian regime na hairi chayol ani gi ceasefire lauthokrabasu Iran gi thak wang na enrest tawraba uranium stock ki matang da so mayak iseng sengdri Iran na mateng pangkhiba leite haina China na phongdokre United States amasung Israel na Iran gi mathakta kanna khut tharingai da China na Iran gi military da satellite photo sing amadi semiconductor chip sanaba equipment piki haiba report sing ngasi China gi defense ministry na aran bani haina sengdokre China bu target tawduna aran ba bhabna sagatpa amasung phattaba tahannaba pau sandokpa si China na kanna yaningdaba phongdokli haina Chinese defense ministry gi spokesperson Zhang Jiaogang na phongdokhe Semiconductor Manufacturing International Corporation na Iranian military da khulai sanabagi chip piki amasung Chinese commercial satellite tamana Middle East laiba US ki military base singi photo piki haiba report singi matang da paumi singna wahang hangbada spokesperson Zhang na wafam si phongdokhibani Iran bu mateng pangnaba China amasung Russia na lokhatkiba khongtang singbu US na ningthina khangi darkar tarabadi paukhom pirakani haina US ki official singna phongdokhiba wafam sing China na yamna yaningde haina Zhang na haiki Iran gi sugi matang da China gi firep ifong pongi amasung neutral ni ekhoina matam pumnamakta pandam amada amasung misang mikhai naidaba firep lauduna lakhi ingthaba puraknabagi damak wari sananaba China na matam pumnamakta honaduna lakhi maida ghi haibagi thabakti tawkhide haina Zhang na phongdokhi
Trumpna NATO-dagi tokpagi wafam pukhatkre. United States-ta official khongchat oina thungkhiba military alliance North Atlantic Treaty Organization ge Secretary General Mark Rutte amasung US ki President Donald Trump ki marakta mifam pangthokpada Iran gi landa NATO na mating pangde haina wakaladuna Trump na alliance asidagi US tokpa yabagi wafam pukhatkre. Trump na NATO dagi tokna wafam khanari alliance asi kanaba oide haina Trump na hairi. Makoisi changyeng tawbuda fail oire haina White House ki press secretary Caroline Leavitt na news conference amada phongdokki. NATO dagi tokpagi wafam asi khanariba amani masi president na makhata na khanagani haina thajari haina Leavitt na haike. US amasung NATO gi atai member states singi marakta nungainadaba khara leire haina Mark Rutte na suyajaki. Adubu Europe ki lebak ayamana US pu support tawki haina mahakna haiki. Strait of Hormuz hangdoknabagidamak lan gi jahaz sing thajin bira o haina Trump na lebak kayada appeal tawbada amatta yaraktabadagi NATO ga nungainadaba si thokibani. US ki State Department ki Secretary Marco Rubio na so Rutte ga unakhi maduda mateng pinabagi chang hengatnabagi matangda amasung US na ayamba puduna lakpa polom NATO alliance singda polom sing pinaba khanaki hairi. North Korea na cluster bomb warhead sing yawba ballistic missile changyeng tawkhre. Chayol asida North Korea na khulai kaya changyeng tawkhiba aduda cluster bomb warhead sing puba ballistic missile sing yawki haina ngasi North Korea na claim tawkhre. Numit nini gi manungda anirak suboina North Korea na nongpok samudra mapan gi area dagi missile kaya marum kapthokre haina ngarang South Korea gi military na report tawkhraba matungda North Korea ki official oiba Korean Central News Agency na cluster bomb warhead sing puba missile ki wafam asi phongdokhibani. Kulai changyeng tawbugi thabagado ningthaugabu numitagi haukhibani. Numit humni chupna sathaba thabak aduda anti-aircraft kulai sing electromagnetic weapon system amasung carbine fiber bomb sing ki demonstration su yawki haina Korean Central News Agency ki report aduna hairi. Report adugi matungina cluster munition warhead system sing ado nuclear warhead pubangamba Hwasong 11 ballistic missile sing da haplaga changyeng tawkhibani hairi. North Korea gi Hwasong 11 ballistic missile hariba se Russia gi Iskander missile ga yamna manaba system ne. Masi yamna nemna paiduna yaknabagi defense system nanthokpa ngamnaba design tawbani hairi. Atenba range ki missile sing da cluster munition hapatarabade lam ekar tara taruk tagi tara taret phawbagi area ut olhan mangamgani hairi.